Naharolgi Khonjel thorom tabiribasingbu taram nokjari ngasigi Naharolgi Khonjel thoromda puduna lakjari career guidance ngasigi career guidance ta thamjari 2024 NEET Exam matou karamna mayoknagani haibagi matangda satra satri singbu lambi sida lamjingliba Wangkhei Ayangpali da leiba BIOPHONE gi managing director oina lebiriba Dr.N.Shreth Chongtham ga unaduna wari watai sanaba unaduna wari watai sanajariba Ratan Salam tabirasi ngasi ekhoigi Naharolgi Khonjel thoromda 2024 NEET Exam matou karamna mayoknagani haibagi matangda ngasi ekhoigi studio da lengsilaktuna wari watai sananabui damakta unajariba si Wangkhei Ayangpali da leiba BIOPHONE da managing director oina lebiriba Dr.N.Shreth Chongtham ni ahamma maktada ojabu taram nokjari program sigidamakta All India Radio Imphal na aibu kaubirakuna unabibagi damakta su thagatsari Oza NEET Exam 2024 asi 5th May da fix tawkhre atenma matam kitang ngaire ado ahamma maktada khogi NEET Exam haibasi karino haibado khogi radio tabiriba mayam gasu punna khaminanaba ozana kitang thambiyo NEET haibasigi asangwasi National Eligibility Entrance Test undergraduate haibani parikha si NTA kauba National Testing Agency kauba agency amakhangna loba parikha ni parikha si da mai paklaba haitare ma wanglaba ngang sing asi All India gi ne leriba medical college sing private oigera government oigera aduga India gi mapanda leibor kasu sakhang laba sing aduda MBBS tamlu nabagida mukta tawba parikha ne parikha si maruena subject mari yawe koigi physics chemistry botany zoology haidana hairiba subject mari asida question chani hanglaga tawdaba parikha ne question chani asida chhatra singna question chamaga marfu khallaga tawdaba question kun namadi tawdrasu yai sabna habda mark 3 ka kungi oiba parikha ne aduga sidagi ekhoina India da leiriba colleges mayam sing asida tamunaba parikha ni haidana thamjage haibadi exam ase pass toru matungda khogi doctor haibadu oibigidoribanewa aduga oza hairiba exam ase khogi class 12 science loiraba satra satri singna khogi exam ase thadaba bu yoromoi adugi matik pamna khreba makhoina hairiba lambi asida khoi chatningbase aduna satra singna gi apamba sine yaman khidana khogi satra sing ase sahi amada lising 39 phokti hairiba exam ase appear tawraga khangadaba masingdi khoi chamri changa muktani haijariba ko aduna exam ase yamna competitive oiba exam amasu oiribani adu hojikti waja khoi exam ase mai pak taba yadi haiduna lambi sida changsalakliba satra satri singda su soidanamaki top strategy amam soidanamaki lerangani han khanjai ado ahanma makta dawaja satra sing asina exam ase karma matamda matou karamna mayoknagada ki habadu kitang thambiyo question se yamna phajai haidi sahi mada satra sing phajana yamna thai manipur gi oina hairabada ko satra lising tarate ni pauna bodu su adum somme haitare adu sida khalawdo sidi percentage ta ya thok taragadi 5% mukhaktani ana khalloidaba satra si amyame thariba marak sida si haraga satra thaganu haibdi nate adubu thariba satra mayam se sida lising tare nipan tharaga su tasena khallagi haidana atamnana singnara thavdi aina sum thengnarakpada lising ahum mari mukti oena khalle adu sigi lising ahum mari sidagi amu khalawdo si around satra chamri chamnga nina percentage hotopodi am niemi haitare aduna thariba mahiroi singkina tasegna phawdaba yade hairagadi makoina lairik tudang paraga oiba yade and parikha gi matana phajana khangdaba yadi haitare koi hamda like to loi pathok patare haidi physics ki chemistry ki koi biology ki subject ani si mayam si loina paro matungda or parge manung do rega so parikha si de sumai tawe ko mai question sina sumai hangi adi karam hom de ki question hangi haibna chingba hamda koi parikha je phajana kari no khanglaba matungda preparation do hautaragadi yamna phajaba preparation ne haijage aduna tabida like to paraba matungda exam do tharurage haitaragadi sidi koi ki board ki council ki parikha gum banatabani na koi ki competitive yamna oibani na haibtare adugi potumatang koi prepare to riba student sing na hana tawtaba yade na smai thamjage oza duga ngasai ozana budi habi khre khoigi lerek pabu matamda exam si karma makhal gi exam no haina khangaga aduga makha chatharak pan hena phai hedana ado oza exam si khoi karma makhal gi exam no khangaba matungda
Satra khudingi capability se khar adum kheni haijari boza aduna khoi common oibiya ba haidi karma chahi tangkak tagi karam kandagi karma early stage tagi khoi exam asigi mindly prepare torok pa yaba haibadu kitang ka thambi boza ngasi Ratan hangi sumaina aingonda mamangda akoi mama pam khola aingonda hange ai sa je class 6 ka bada ngairi NEET ki prepare taw ho hol lage na aina phagi boina es adudi yamna normally adugumadi IS ki oina hona hanmana phani gaina haibaga su yawi phagi oina but tasena examination asi koigi 11 and 12 class 11 ke 12 koigi syllabus da based away exam ni na ka hena nganna tawraga su madugi thoina kanaba leiroena khale aduga 12 hek loibaga haubasu yawi haidi kuho se student karadi 11 ka badagi hore very seriously hore student karana 12 ka kanda howi aduga student ayamba manipur gi ne 12 loiraga hoge haidana leithoknai haiji wahai adum yaujarabani ko se phattaba amani haidana karinarga koni yang matamda all india gi oina ma wangi basing sidi ayamba 11 digi honarakpa or adugi mamang kitang oina honaraga 12 hek pass tawga adum NEET phawboi no igalle Manipur gina 12 loraga honarakpanina sahi ama ani amugena wana honai haitare tamlingai da hona baduga tamdrakan da hona duga hen basi tamlingai hona bana hena nungai basu hen bam thu ena khalle aina so aduna aigi oina khwaidagi phawasi 11 karakpa matamdagi hona hek 10 thagi badagi angang sing sida parents no egera angang masan no egera ma butapi tambiri boja sing no egera NEET ki pot sima angang du da yaw bu taragadi ai choida khandaba yadi hai yaw taragadi adugi aim du lei taragadi adum 11 ka ba hoba that means metric pa ka hek loi gi badagi hona phajana hona bada sahi ani si sangram matamne there is more than enough ne na haijage adubu si hai haiduna so muk 12 loraga honaragadi thenga bra haibadi na te du su adubu 12 loraga hona basida problem acha ubam di kaino haraga sahi ama ani ahum sum leithorokpada angang du da kaimta kaiden haibi wakhalam ku lakpa yaw ki ba adu dang di aina tawhanning da ba hai tare sahi mangmo khotpa gi wari na te na jai se mangi haina lo ya ponte koi sahi do hotna gi ba sahi ne lo go doine but 11 gi hona ho taraga di khwai di phai yana amai thamjage ai 12 hek loibaga nganna exam ase crack tawrike khoi satra sing su career da afabani hajari ba aduna makoina exam ase am thuna crack tongna ba khoi ojana su 11 dagi hauna ba habi gibnina 11 dagi khoi karma mong da preparation ase hobi yabage habidi coaching ga su mayam thanari ko admasi karma mong da hobi yabage to kitang habiyo well coaching palingai da coaching gi matang jong tang pal horage kai gi noraga akoina sima professional course ama changna bagi dong ta tawriba competition NEET kumba sidi coaching darkar leibra leitabra habagi chayet na badum sahi khudingi all india gi wena su manipur gi wena su adum hangna bo wafam moi like pa bagi dong ta di coaching si darkar leite adu parikha du crack to na bagi dong ta di coaching si darkar leina khalle wakalda kai gi noraga aina student amada like pau haraga student jum paraga dum toe adubu coaching sing sida di kari pagani karam haina pagani oja sing sina tawri si maruina amadi sumba question ji la di karam haina khumgani haibna chingba sing ji coaching gum badi am takal le hai tare kai norga yamna vast oiba syllabus oibani na pagadok si yambani na adai thagador bangang su yambani na hadi competitive am oibani na sumba parikha ji di oja gi guidance to na si makhai di pau si makhai di paganu hairakani plus Shumba hangta di si karamaina ningsingani haibani chingba technique sing hai tare ko examination gi oiba pochai sing si coaching chum tawrak la boja sing tawri boja sing na khangba hen manina aduna coaching gum ma yaw sina di NEET kumba examination gi di phai na lawjage adina sai 11 dagi hawro on hai si kari gi no hai taraga di sai 11 si dagi mahaki foundation se maroina 11 gi portion si dagi NEET ta hangali se around 55% mu question se 100 question da example 55% mukti 11 dagi portion de hangal le hai tare subject ahum maksi da ko adoi ta di 11 se skip tok se ya deba amuk manipur ki context de yeng matam da class 11 se 10 loi da ngai ri hai da na parents su angang su ita thadok bai ta ti to to bai tare angang si career gi plan leiram ba se ngatang ngau thu ob da no ram moi da na loi adum kai ne koi gi kangau na gi bai du igel le aduna 12 ka kan da realize rok pa se angang duna sahi amadu like paru da bagine 12 horopaj like paw have jam wagal leba aduna 11 gi hobagi most important benefit kwai kana benefit che kaino hai taraga di angang du like 10 da parak podumai na dum continuity um khar leiba hai tar ai ta seng na maduna hekta like tikatana pa khotpa di wari na chade ko ai continuity dum lehen bai wani adu ani sobada
11 की पोर्शन जे 12 ता फुगत पाए बस में दिया वागले या 12 तो तम्मी बनी मागी बोर्ड पे का काउंसिल पे का थारा कदोइनी ना अदु किसु पादबे यादे अदु पारिंगाय दु 11 के मुक पारक पाइजे अंगांग दु बर्डन अमोय अदुना अंगांग दुना खन बहौरे पेरेंट्स न खन बहौरे 12 की होनारो काउंसिल की बोर्ड पे खा होनारो बोर्ड है सीबीएसई बोर्ड पुनी को अदु होना लेरो अदु नंग 12 तु लोरगा फजन तौरसी हाइबे एडवाइस एक पिसन येबा वेरस अंगांग दुना 11 दगी होनारक पतारगदी हजिकी हारिबा पोचे यामना हंधबा हाइतारे अदुना 12 लोरगा होनाबबुदी 11 दगी होनाबदुना continuity du leibani plus angang du laithok pe hen bani na hayeng 12 ka hek loiba 12 pe ka tha matung da toban ni tu de angang du tension free da thai hai tare ngasai tension ji amna maru ere kai gi noraga tension maru ere hai jai tension ji amna kanai na logzeri ni ko adu gi ni maru ere hai jai ji oza duga khoi gi matang sida tension gi matang su ozana panbiri ko satra da tension leitana ba sineba ozana su parents na su hona ning mane mane adubu parents kharana di khoi sum ozama matam da angang sing da haina overload oigadra haidana khar lightly khar 12 ka loiraganda tawbusu uzai haribo ko adubu ozana habi khre 11 dagi continuity lairagadi makhoi da tension se khra hanthagaduini haidana aduna masigi matang da khoi ozagi site gi kari pani ke dawni haina huji habiri ko aduga makhoi angang sing asu khoi gi lerek pa matam da wakhal choktharak pa adagi moral high oirakna ba parents ki site ki su kari gumba contribution khara changbrai ni khanje makhoi gi moral da dum up oiraga dum chakhina ba haidare ko adun parents ki site ki kari karamba makhali contribution khara tawr agadi oza sing na satra sing ase hairi ba panthung phom asida yam line pu bi yaga da ki haina oza ma oina handagi mind da kari kari setup lei ba habidu tang thambiyo yam nungai ba question ne sigi wang se ai aham da si wang ji kai pe chana ba example wari im tang lijage ko mamang da gi satram kha yorome hojipudi ma doctor oi khare magi parents se aina thengna pa parents mayam se da adum ningchanga leiba parents hoiba ai no ma ai gi ma se class yoba lak pa sida angang se aina sum class lo gre ai du ga class lo kan ai thok pa sida parents sina as oza ai ahing tum da ba ware da hai aina kari no angang lo tum dri je parents lo da ai ni tum dri je kari gi no araga kai sha no pa ja ahing tum da bi lak pa khale aduna ai ware aina yum me ai khalle kari no man hai je aidi yum da tumui do sha ngang ne do mana tum de ji kai no hange kai no ngang tum de som tum di hai ji bon oza aidi mana tum dum like pa dum sangal leyen aidi angang na table da pai aduga parents en phamung da dum phamba natraga thabam tor dum lei bai tare support tu gi wani ko ta sena aidi oza khoi ga chhatra ga nei si di pung ama ni ahum mangai class tori ba matam ko tani maximum of their time is yum dane lege do ise adu da parents ke support se maximum darkar lei hai tare haidi angang duna lairik pari bra pa da bra yengpham to e hoite mo digital matam ni ruina smartphone sing da angang sing na akoi gi youtube ta maruina ayamba matam de instagram gumba whatsapp phone kitang bodi thamba yai khale instagram gumba facebook gumba sidi angang na pari ba phone sida gi di pura uninstall to hon mana khwai di phai masi akoi gi khan ge hana thorpa ngang sing da di aina hariba sing si yamna thagat kani ko adu nga sai pe ka tha bu aina hajagre khaloi da ngang mem yawe dana adu da aina hoji haji yamna saw bu oi gani kai gi nora moi di maruina nit tha ba ngang khar di tan magi tha bu yawe ba like paning da gi nit tha ba haidi parents ta moi na hajen ga doi se ai pe ka tha yi di haraga dum parents na dum o haraga angang na haraga lu ya ba hai tare adu ma parents yam theng nei adu angang ta seng na nit phau gi ha ba ngang du di Instagram log thok piu aduga Facebook log thok piu aduga social media yam log thok piu YouTube ti thammo hai na kegno YouTube ta hojikti maximum learning YouTube lom dagi tawgal le adu YouTube chi da su shorts yeng bra yeng da bra hai na sing ba sing se parents na khar ga yeng chen bi ba kan parents mamang de like yeng ni yeng ani anga da su like yeng ni YouTube yeng oni adu YouTube ke para du yeng horok pada para du do ozana palak pa ma hai si ba si kainom ta yeng thok ke ni yeng ora ni adu yeng thok ingai da atopa parang panjalakani YouTube ki video da adumana sum yengai da akoina mamang dictionary yeng da torok paduni ratan wahai me art sum thi bada original wahai kaw gi bado ama su yan jan raktana aduna parents na adu gi du streamline to pi bai tare mana yeng da video du yeng ibra yeng da bra haibna chingba chingsi pung akak na ba gar piraga aina haijari si chai chu pataw do nate hamba thabam khok taw da angang do dum o sidi ai parents na su ai gi da mot care logiri aduita ai ju taw da ba ya di masa matun ta dum mentally adum prepare oi jayeba anu sagi parents tu na tum gidri to angang na like pa ko ngi mar tum de parents you already hiring ne preparation du da adi nungdang khitang thiang ga mama ji la ga ibung na sangom thakning bra haibno ching ba adi pung 12 baro ji mi loi tum ning matam ni adi matam da mama du na la ga sangom thakadra nang kai kai cha ni sing piura
ꯍꯥꯏꯗꯤ ꯁꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯅꯠꯇꯦ ꯁꯤꯗꯤ ꯄꯦꯔꯦꯟꯁꯅ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯈꯔꯗꯨ ꯈꯛꯀꯤ ꯋꯥꯅꯤꯗꯅꯀꯣ ꯑꯗꯨꯗ ꯄꯦꯔꯦꯟꯁꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯈꯩ ꯑꯉꯥꯡꯗ ꯕꯨꯁ ꯇꯧꯕ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥ ꯍꯦꯟꯕ ꯃꯇꯝ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ ꯃꯦꯛꯁꯤꯃꯝ ꯇꯥꯏꯝꯗꯤ ꯄꯦꯔꯦꯟꯁꯀ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯄꯦꯔꯦꯟꯁꯀꯤ ꯔꯣꯜꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯑꯣꯖꯥꯗꯒꯤ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯄꯦꯔꯦꯟꯁꯅ ꯌꯥꯕꯗꯨꯃꯗꯤ ꯑꯗꯨꯁꯨ ꯌꯥꯐꯝ ꯊꯣꯛꯇꯦ ꯕꯤꯀꯣꯁ ꯗꯦ ꯑꯥꯔ ꯁ꯭ꯇꯤꯜ ꯑꯉꯥꯡꯅꯤ ꯍꯥꯏꯗꯤ ꯏꯆꯥꯅꯤ ꯏꯆꯥ ꯑꯣꯏꯔꯤꯕꯅꯤꯅ ꯄꯦꯔꯦꯟꯁꯅ ꯑꯄꯥꯝꯕꯗꯨ ꯂꯣꯏ ꯆꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯃꯛꯇ ꯅꯠꯇ꯭ꯔꯒꯁꯨ ꯄꯦꯔꯦꯟꯁꯅ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕꯗꯣ ꯑꯉꯥꯡꯗꯨꯅꯁꯨ ꯌꯥꯍꯟꯒꯗꯧꯕꯅꯤ ꯑꯉꯥꯡꯅ ꯍꯥꯏꯕꯁꯨ ꯄꯦꯔꯦꯟꯁꯅ ꯇꯥꯒꯗꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯀ ꯍꯣꯠꯅꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯔꯤꯂꯦꯁꯟꯁꯦ ꯂꯩꯔꯒꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯗꯁꯨ ꯁꯤ ꯇꯥꯛꯄꯗ ꯑꯣꯔ ꯁꯤ ꯇꯧꯔꯛꯎ ꯑꯣꯔ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯌꯥꯝꯅ ꯂꯥꯏꯊꯣꯛꯑꯦꯅ ꯃꯥꯏ ꯊꯝꯖꯒꯦ ꯑꯆꯨꯝꯕꯃꯛꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯅ ꯍꯌꯦꯡ ꯗꯣꯛꯇꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯈꯛꯇꯪ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯃꯥꯏ ꯄꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯗꯣꯛꯇꯔꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯦꯕ ꯂꯥꯏꯐ ꯇꯥꯏꯝꯅꯤ ꯑꯗꯨꯁꯨ ꯃꯥꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯃꯔꯛꯇ ꯊꯠꯆꯍꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡ ꯑꯃꯅ ꯐꯥꯎꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯐꯥꯎꯔꯀꯥꯟꯗ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯔꯛꯑꯅꯤ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯦꯡꯅꯔꯀꯥꯟꯗ ꯎꯅꯕꯗꯣ ꯑꯗꯨ ꯅꯠꯇꯅ ꯀ꯭ꯔꯦꯗꯤꯠ ꯂꯩꯆꯄꯣꯟꯇꯦ ꯇꯁꯦꯡꯅꯗꯤ ꯕꯠ ꯄꯦꯔꯦꯟꯁꯇꯨꯗꯤ ꯂꯩꯀꯥꯏꯗꯨꯗ ꯃꯥꯒꯤ ꯂꯝꯗꯝꯗꯨꯗ ꯗꯣꯛꯇꯔꯒꯤ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯅꯤ ꯂꯩꯒꯗꯣꯏꯗꯣ ꯑꯗꯨꯒꯤ ꯍꯦꯄꯤꯅꯦꯁꯇꯣ ꯂꯥꯛꯀꯗꯧꯔꯤꯕ ꯍꯦꯄꯤꯅꯦꯁꯇꯨꯒꯤ ꯈꯜꯂꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯀꯥ ꯍꯦꯟꯅ ꯍꯣꯠꯅꯕꯤꯒꯗꯧꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯤ ꯑꯦꯛꯖꯥꯝ ꯁ꯭ꯇ꯭ꯔꯦꯁꯁꯤꯗꯤ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯈꯔꯒꯗꯤ ꯂꯩ ꯑꯣꯖꯥ ꯑꯉꯥꯡ ꯈꯨꯗꯤꯡꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤ ꯈꯔ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯥꯒꯤ ꯇꯦꯟꯁꯟꯁꯦ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯁꯦ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇ ꯃꯥꯒꯤ ꯇꯤꯆꯔꯁꯇ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯁꯦ ꯑꯣꯖꯥ ꯁꯤꯌꯔ ꯇꯧꯕ ꯉꯝꯗꯕ ꯃꯈꯣꯏꯒꯤꯁꯨ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕ ꯑꯦꯛꯖꯥꯝ ꯐꯤꯌꯔ ꯑꯁꯤ ꯑꯣꯚꯔꯀꯝ ꯇꯧꯅꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯦꯛꯇꯤꯛꯁꯤꯡ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯗꯣ ꯑꯣꯖꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯋꯦꯜ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯅꯤꯠ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯏꯞꯇ ꯁꯥꯖꯒꯦ ꯑꯌꯥꯝꯕ ꯅꯤꯠ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯤꯗꯤ ꯕꯥꯏꯑꯣꯂꯣꯖꯤꯁꯦ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯑꯌꯥꯝꯕ ꯅꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯝꯅꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯁꯤ ꯇꯦꯟꯁꯟ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ TFF ꯍꯣꯔꯃꯣꯟ ꯍꯥꯏꯗꯅ ꯑꯦꯗ꯭ꯔꯤꯅꯦꯂꯤꯟ ꯅꯣꯔ ꯑꯦꯗ꯭ꯔꯤꯅꯦꯂꯤꯟ ꯑꯩꯈꯣꯏ ꯀꯥꯇꯦꯀꯣꯂꯥꯃꯤꯟꯁ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯡꯁꯤꯗꯒꯤ ꯊꯣꯛꯍꯟꯕꯅꯤ ꯁꯤꯗꯤ ꯅꯣꯏꯅ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯇꯦꯟꯁꯟꯕꯨ ꯂꯩꯔꯗꯤ ꯍꯣꯔꯃꯣꯟꯁꯤꯅ ꯇꯦꯟꯁꯟ ꯑꯃꯨꯛ ꯋꯥꯡꯈꯠꯍꯜꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯨꯁ ꯗꯦꯠ ꯇꯦꯟꯁꯟ ꯑꯦꯁ ꯑ ꯄꯣꯖꯤꯇꯤቭ ꯊꯤꯡ ꯇꯦꯟꯁꯟꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯐꯔꯣꯏꯗꯣꯏꯅꯣ ꯁꯤꯗꯤ ꯌꯥꯝ ꯐꯕꯅꯤ ꯍꯦꯛꯇ ꯍꯥꯏꯖꯩꯌꯦꯕ ꯅꯠꯇꯦ ꯄꯥꯈꯠꯄꯁꯤ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯃꯩ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯥꯛꯄꯗꯤ ꯆꯦꯟꯁꯤꯟꯗꯣꯏꯅꯤ ꯄꯥꯈꯠꯇꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯒꯥꯔꯤ ꯀꯟꯅ ꯊꯧꯁꯦ ꯃꯃꯥꯡ ꯆꯦꯟꯁꯤꯜꯂꯨꯔꯗꯤ ꯐꯔꯛ ꯇꯥꯅꯤꯗꯅꯀꯣ ꯄꯥꯈꯠꯇꯅꯅꯦꯕ ꯆꯦꯟꯁꯤꯟꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯄꯥꯈꯠꯄ ꯄꯔꯤꯈꯥ ꯃꯌꯥꯗ ꯄꯥꯈꯠꯄꯒꯤ ꯊꯕꯛꯁꯤꯃ ꯅꯁꯥꯅ ꯇꯣꯝꯇ ꯀꯨꯜ ꯗꯥꯎꯟ ꯇꯧꯅꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯁꯤ ꯉꯝꯒꯟꯗꯕꯁꯤꯅ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯄꯥꯈꯠꯄꯁꯤ ꯅꯠꯇꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯄꯥꯈꯠꯂꯕ ꯃꯇꯨꯡꯗ ꯂꯧꯕ ꯗꯤꯁꯤꯖꯟꯁꯤꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯄꯥꯈꯠꯂꯦꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯁꯤꯗꯅꯦꯕ ꯇꯦꯟꯁꯟ ꯑꯌꯥꯝꯕ ꯂꯥꯛꯏꯁꯦ ꯁꯦ ꯄꯔꯤꯈ꯭ꯌꯥ ꯍꯌꯦꯡ ꯍꯪꯆꯤꯠꯅꯤ ꯍꯥꯏꯔꯁꯤ ꯄꯥꯈꯠꯂꯒꯗꯤ ꯄꯔꯤꯈ꯭ꯌꯥꯗꯨꯒꯤ ꯐꯤꯕꯝ ꯐꯒꯠꯀꯗꯧꯔꯤꯕ꯭ꯔꯥ ꯐꯒꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯗꯪ ꯈꯟꯗꯕꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯅ ꯐꯒꯠꯂꯣꯏ ꯍꯥꯏꯔꯒꯗꯤ ꯄꯥꯈꯠꯄꯗꯣ ꯍꯟꯊꯅꯕ ꯅꯁꯥꯅ ꯇꯧꯈꯤꯕ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯣ ꯕꯤꯂꯤꯞ ꯇꯧꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯄꯔꯤꯈ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯊꯥꯔꯝꯃꯅꯤ ꯅꯤꯠ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯑꯁꯤ ꯃꯣꯛ ꯇꯦꯁꯀꯨꯝꯕ ꯌꯥꯝ ꯊꯥꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯣꯛ ꯇꯦꯁꯈꯩꯗꯨꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯔꯛ ꯐꯪꯈꯤꯕ ꯃꯣꯛ ꯇꯦꯁ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯑꯗꯨ ꯌꯧꯅ ꯐꯪꯕ ꯉꯝꯈ꯭ꯔꯤꯕ ꯅꯪ ꯀꯩꯗꯧꯕꯩ ꯄꯥꯈꯠꯇꯣꯏꯅꯣ ꯍꯥꯏꯕꯔꯣꯝꯁꯤꯗ ꯂꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯥꯈꯠꯄꯁꯤ ꯐꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯤ ꯄꯥꯈꯠꯄꯁꯤ ꯑꯣꯜꯋꯦꯁ ꯒꯨꯗꯅꯦ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯄꯥꯈꯠꯂꯦ ꯍꯥꯏꯗꯅ ꯅꯦꯒꯦꯇꯤꯚ ꯂꯣꯝ ꯆꯠꯄꯤꯒꯅꯨ ꯄꯥꯈꯠ ꯇꯥꯔꯒꯗꯤ ꯑꯩ ꯄꯥꯈꯠꯇꯅꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯗꯤꯁꯤꯖꯟꯁꯦ ꯋꯥꯏꯖꯔ ꯗꯤꯁꯤꯖꯟ ꯑꯃꯈꯛ ꯂꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯄꯥꯈꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯑꯩꯈꯣꯏ ꯊꯥꯖꯗꯕ ꯑꯃꯈꯛ ꯌꯥꯎꯔꯛꯄꯒꯤꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯈꯠꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯃꯨꯛ ꯄꯦꯔꯦꯟꯁꯅ ꯌꯥꯝ ꯑꯣꯏꯒꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯆꯥꯗꯤ ꯁꯤ ꯃꯥꯔꯛꯁꯦ ꯐꯪꯉꯤ ꯅꯪꯗꯤ ꯀꯩꯗꯧ ꯐꯪꯗ꯭ꯔꯤꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯄꯦꯔꯦꯟꯁꯈꯩꯗꯤ ꯌꯥꯔꯤꯈꯩ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤꯃ ꯍꯪꯕꯤꯗꯕ ꯑꯉꯥꯡꯗ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯁꯦ ꯅꯍꯥꯟꯗꯤ ꯑꯗꯨꯒꯤ ꯄꯣꯔꯁꯟꯁꯤꯗꯗꯤ ꯃꯥꯔꯛꯁꯦ ꯑꯗꯨ ꯐꯪꯕꯅꯤ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅ ꯈꯛ ꯐꯪꯉꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯍꯥꯟꯅꯩꯗꯨꯃ ꯌꯧꯗ꯭ꯔꯤꯁꯦ ꯑꯗꯨ ꯅꯪ ꯍꯥꯟꯅꯩꯁꯤꯃ ꯌꯧꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯗꯤꯁꯤꯖꯟ ꯔꯣꯝꯁꯤꯗ ꯑꯣꯏꯅ ꯄꯦꯔꯦꯟꯁꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯩꯅꯣ ꯅꯤꯠꯀꯨꯝꯕ ꯄꯔꯤꯈ꯭ꯌꯥꯁꯤꯗꯗꯤ ꯗ ꯅꯦꯛꯁ ꯄꯔꯁꯟꯗꯨꯒ ꯅꯠꯇꯦ ꯀꯣꯝꯄꯤꯠ ꯇꯧꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯅꯤꯠ ꯈꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯑꯣꯔ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯅ ꯀꯌꯥꯝ ꯐꯪꯒꯗꯒꯦꯁꯤ ꯃꯔꯨ ꯑꯣꯏꯗꯦꯕ ꯀꯝꯄꯤꯇꯤꯁꯟ ꯇꯧꯒꯗꯣꯏꯁꯦ ꯅꯇꯣꯝꯇꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯑꯃꯨꯛ ꯀꯣꯝꯄꯤꯇꯤꯁꯟ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯥꯔꯛ 700 ꯅꯪ ꯅꯁꯥꯅ ꯀꯔꯤꯒꯨꯝꯕ 700ꯁꯤ ꯁꯣꯏꯗꯅ ꯌꯧꯅꯕ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯅꯣꯕꯣꯗꯤ ꯏꯁ ꯌꯣꯔ ꯀꯝꯄꯤꯇꯤꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯗ ꯑꯃꯨꯛ 750ꯒ ꯌꯧ ꯇꯥꯔꯒꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯅꯣꯕꯣꯗꯤ ꯏꯁ ꯌꯣꯔ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯅ
aina mock test hariba ai coaching jida aina mock test hariba group sida aina first tadaba yadi second tadaba yadi haidana adom na competition to biganu adugi mohta aina ngasi tharudoriba portion se ai sumaina cover tawrabanina maduda phangakpa whatever mark to agree tawni se wana phange ai preparation ji okay haini niamna phange ai preparation je sigi topic ji kitang watli haini adu itagadi horen yum hala kanda ai sigi topic se amutang ga pagi ke anirak pagi ke ahumlak pagi ke haidi mark tu yongna ba adom doina competition changbiu natabida koi comparison toraga competition chang taragadi tension henkalakani adu masimatang student khaina and maruina parents khaina aduga masida thawai aujaba oja sum leramgani khalli adu sumba singji oja singna su tominaroi si haidi competition si yamna healthy oina haidi angang du na phangba ngamba mark tu yonana ba oina tawbiba nakan da phami ba angang du na 600 phangi nana kari gino 550 phangi do hairagadi competition do fair oidi hajeri ba ita ko aduna animak no animak 600 phangu nana 600 phangdri china nang adu topic du son baini nana soliba topic je pau adu 600 phangiba nangdi very good adu ta nang 600 tu tang hen bangam ri yengu hybrid sing barom do ina sangsen si aidana adu taragadi tension je khara makhai jo handara kani haidana thamjage hairi je khoi tension is good haibani ozan habi se ozam khatarak poina hairi ba exam asigi preparation se khoi class 11 dagi hobuna chapchaba timing ne so habire matang asida khoi khangjening ba amana class 11 science asida maths ki subject ase khoi ki thadokna basu yawi kana gumba khradi khoi ki medical gi line da chattaro bani haidana ko adun masig matang da oza class 11 da maths thadok pase gi matang da kari haini well class 11 science tamak matam da maths lowo or low da base always debatable way haidi aigi khankiba student marakta maths thadoga rank yamna wangma su yaw khare ado maths launa rank yamna wangma su yaw khare amuksu maths launa khandab su yaw khare maths lawdabida prepare toraga khandab su yaw khare adu hoji akoini yengba yaba pochidi maths lawbasina future da kari kanarakani lawdabsina future da kari kanarakani haibana chingbasini maruina hek 11 karakpaga science ki combination sing sida physics chemistry bio atopa subject ama like home science maths physical education etc adi learning ba option myamam leiri haitare aigi ona personal oba suggestion dadi maths si luina khanbagi wani 11 hek karakpada oja singna nauna takpa hogodoinina luba karimta leiroi plus maths si lahauda taragadi hayeng physics ki concept chemistry ki concept ta awaba yam oigalle kaginaraga physics ta ju chemistry ju maths dum yawri haitare biology ta ju kharma kai dum yawe maths ki logic ko aduna logical koi thinking da kitang haibani ko disadvantage ma sam lei haitare maths lawru basina magi preparation da maths ta kai na hona saluraga tokpada hona giroidra haibagi chingnaba leiba singje thadok piraga aigi mod oina ni ko aina hajari se aidi si hairaga aina maths lawdragadi khalloi habisu nate lawragadi khanni habisu nate sidi both ways loimang somgani but aigi personal oina di maths lawhan bane hena angang da hena and kani magi preparation du hena nungai be hengani haidana thamjage maths lawri haraga hekta maths da tamdana hotna bai du di pakti hotna roi magi AMG NEET ana leigrabanina however 11 12 yaw kadarba basic mathematics singduna kogi physics chemistry sidi amna mating oira kadawbanina adumda thamjage maths lawrudre khalase ba maths lawrda bidama NEET prepare tawba yabra di ai sai jagre amai to khangi basu yawre but adu angang adugumba angang sin kamai taw yaraga tongana amuk physics chemistry di yaw kadarba maths khaito amuk tammine ba tongana atai tongana tambai muhutta maths tum loksalaga tum tam taragadi haibi potune na thamjari se aduna finally aina hajeningi di maths tum lobuna phaina mai thamjage oja duga matang asida mulasaning ba mana physics chemistry bio asida khogi angang kudingi magi scoring se khaga adum subject amadana khare henba adum lerangani adubu oja average oina karamba subject na angang singna hena scoring tawba aduga karamba subject na khara hena sonba aduga masi se karamba subject na hena mu hona ba daka ta ba ge habdu kitang thambioja khogi 11 dagi hona ba hoba matam dadi sigi question je hangwadi yadri 11 dagi hona ba hoba matam dadi aij bio na hena mark phangani physics na hena phangani chemistry na phangani habi wakhal jima pura thadok piba hotna bajida ai ahumak manana hotna gani habijima thambiga tawni always matam pumbada 11 12 to hotna riba student singna ai di chemistry de hen hotna ge physics de hen hotna ge habi pochima thambiba su ya yade sidi equally manana hotna ga tawni equally haiji in terms of mark to eresu yai in terms of labor do eresu yai NEET habijida maktabu koigi
50% of the question biology de lakani botany zoology haidana aduga 25% it's from chemistry physics da haitare sida maximum marks adum biology da phanga kadoini kai naraga 50% oibanina plus biology si highly mark scoring ni aduga compared to physics and chemistry man live is hele live hele have jidai ngala mu panjarake ko hoji lai physics and chemistry ga gi preparation jidane students sing china he exam nari se kai nara maximum manipur ge aina sum sai khara oja ojara project thekna base physics yamna mark phangande physics mark yamna phangandri si aina blame se student su tawjade adu parents su tawjade but physics si ari gai student sing na mark phanganna ba hona bi helakpa oja sing da ina request tawjari se physics ki oja gaina kai gina physics ta mark wangi gai chemistry da yamba chhatra sing se koi gi 180 manung chida koi nit ta tawdoi se chemistry 180 ni 150 phangba nga dum yaure ba ma awang mangang sing ni ko even reasonably 120 mukse dum phangnei hai tare physics da 150 ga je pak yode pak yode ante aina khan bawda amuk ama ni khangai ri hai tare yoge ba ngasi bawda nit sida ko 120 ga je wana ye physics da 100 ka phanga de ngang je ma wange na khanai hai tare adoi ta de physics da if sigi mark se 150 mak natra ju 120 yogi matum da ngang si khan bi chance yamna wange hai tare koi gi biology sida di kahani hai gera heroira 360 manung sida 340 50 de dum phanga dawni aduna nga sagi biology ai na hajagi ba yamna lai hai se mayamna khali 300 phanga di biology ma yam wange khanai ado ki thinking do hana thadok piba mo biology ji 350 phangda ba ya de na hona biba out of 360 ni ko aduga chemistry physics sida isagi khwaidagi haina jabam khan biu adum leigani 11 karing ai dadi ani ji hainai hainadi na thadok pa ya de 11 karing ai dadi yengadawni physics na yana hina bara chemistry na hina bara haibana chingmadu anima hina sallaga animakta 130 phangau taraba aduga kaigumba biology da again 350 phangau taragadi all india gi ranking ayuni haitare sumaina all india gi ranking ji sum wangkhat ki taragadi akoi manipur gi angang singna koi all india quota haidana AIQ room dagi changakadoni haitare institute me amjida plus aims ki aim bawo to yar kadoni adumaina all india quota se yam khanji taragadi state ki oina sit mayam yam khalakadoi ni haitar amai to roi em thambi ba ngang singda aduma leire adunga sagi scoring se amukka jo haijari physics chemistry sida apamba amaka khalagadi ya bra habi question jo lakba yawe haidi ai physics haina de sir ai chemistry dang hona ge ya gadra na aina kabak ti yani haibu yawe kai naraga kabak yani je biology da kaino ma chahi chupa physics hona rui dui ni ko biology da 360 ji da mana kai guma 350 360 mak phang to ba chemistry gi 180 ji da around 160 muk phang to ra ba adi ani du plus to da mark to wang khat kare ba aduga physics da gi ma jina kai gumba 20 30 dang phang pa da ma state ki selection gi chance adum leira ba ne ba awna subject se khwai gi haina ba khallaga hona bi ba adu angang sing no tawri jina ai ji haina dre na haina da ba subject ji hona leiru hainadaba subject hona lebagi problem je hainau ya de ba du adu hainadaba subject to hona ringai da hainaba subject ke marks on tharak pa yawe ba aduna 11 kari ngai de hona boi tar ga ani mak chawan hona biyo 12 te hona boi tar ga di nisa strategy khara bum khong tare koi gi poram la long hai do khara bum khong tare ko kamai to gyar ge 12 te hona tar ga di physics chemistry da apamba ama phajana khanu piro apamba du de hena focus to biro khitang pam da du physics chemistry du da adu khitang handano na bi bhai tare biology de compromise to so ya de because biology compromise to utar ga di maximum marks bango de la ka do ni na mark handara kani aduga yam nungai ba nit ki strategy jidatan nit khalan do ji biology de na te ba kaina nit khan ba satra loina ba biology ma wanga ne ba khalan do ji physics chemistry jena ne ba ma wangan do ji na mu ason ba do no wangan ge do ba ason ba subject shi da ma wang khalai gai koi gi nit ki rank si wang khat ke do ba tare sigi strategy matang akoi gi nit thabiri ba student sing jina candidate sing jina phajana amtang khangbiyo sima thamjage strategy panbire engi sida khogi oza NEET exam se khoi yamdre tha amuk tang aisale ko matam se aduna telaba matam asida NEET exam bu crack toge hana khanduna lairiba angang singda kana gadaba tips khai dare ko strategy hai dare khada thambira moja well last minute oina aina nakoi da student singda tawdaba yadaba khara dang haijage number 1 revise pagiba parado hanjana janna pabiyo anoba larik pabiganu anoba para pabiganu anoba coaching center amgi study material pabiganu or any other study material hai tare ko internet yoram boy gera youtube boy gera download toroga study material gera pabiganu hana leihriba khangriba poto kaudana boina hanjana jana pabiro
do not read but only revise sima han by strategy oire ani subada PYQ previous years question hanjan hanjan hot piu particular answer ma maram khang darga di akhoi gi answer du gi maram thigat piu thigat pai je oja ta naina gi hare ju naina bi ho adu go oja phang darga di maram thibiu ranu adu gi answer du sini han chimpa bu to piro hot pa hiraga di very good phases ki haitraga na answer du sini han chimpa bu to piro hai previous years question me amam hot piu hai ni auna haijari ba ani je revise hanjan hanjan na to bi ba ma ani subada question sing naina bi question je jo khoi gi hojikti rationalize over syllabus sida tawdawrabani na rationalize over syllabus sida based over question tamak naina biyo syllabus sida yawdaba question uma tamda sidi syllabus yawdi haidru hundok piyo aduga syllabus da yawba question nama kaigumba khangdre hai taraga di aduda matha sa lebiyo no sidi aina khangdabani hayeng pe khanu meta summa question ladi hunto amage aina akhangbaji oina khumamage haidana akhangbajing oina pabi bai tare aduga third and aroiba aina students sing da tawbiyo an haiga doise nangna tawgiba preparation da phajana thajabiyo it's not like nangna pekhanu mitu da changuraga nangi maximum labor piraga honagridu tawrubani changudoise pekha numit pekha manung du da maximum labor pina hona bigano preparation da labor pi ghar loi khrabani parikha do gi test ni ona tension ambo lei bigano prepare tawriba do haidi aina hona riba gai do dang torom gi haraga changbiba adagi hena ju expect to bigano hanthana ju expect to bigano hai tare adudang thamjage yam nungai je ozana mamal yam laba wafum kya ama thambire ozana ko gi studio da lengbirak tuna mamal yam laba wafum kya thambira raba ozabu haingai leitana thagachari ozagi tung tar ko punchi da su soidan gi mai pak poibiu haina haijari oza aroibada aina ko gi NEET UG 2024 thag doriba mairoi sing pumna makta su wish pizari toinana wish sing adu mai pak na nabgi da makta haitare ko gi prayer amatang nuti gi tawbiu tum hawalak khudingi ko gi aisi doctor ama oidaba ya de haibagi muhutta aisi doctor ama oiredabani aibu doctor ama oihanbibagi damakta ningjariba ishor oigera universe oigera aduda thagat piyo aduga nungtigi tum hogotpa khudingi prayer mutang tawbiyo he ishor he sembiba aibu NEET parikha phauhanbibagi damakta thagat chari 2024 asida ai doctor haibadu gi lambi da changba haujarabani haidana nungtigi sonbiyo soidanamaki naksu mai pakani adugo mayam punamak mai pakminarasi haina haijage adugo all India radio Imphal busu amuka na thagachari thank you very much hauji mayam puna taminakre 2024 NEET UG exam matou karamna mayoknani haibagi matangda satra satri singbu lambi sida lamjingliba Wangkhei Ayangpali da laiba BIOPHONE gi managing director oina lebiriba Dr.N.Shreth Chongtham ga unaduna wari watai sanaba unaduna wari watai sanajakiba Ratan Salam thorom asigolona na ngasigi damuktadi matang asida kainarasi